Good morning. Ngasi se khoi gi ning dhokaba numit ko ning dhokaba numit ki kathi me se pete yeng minute se ko ado ning dhokaba numit aham bada number ko number gi matang dala agadi number 47 le re aduga color da na ngo bo machu light of machu gumba minus set pira so ko dress ta kai da hadi ngo bo ngata sut tor ga chat padi ya bade na bani na hadi ngo bo da khoi gi kitang floral printed kumba ni khangde kitang check kumba kai gumba dumaina adumba dress or so kai shukai ti ko hadi pura ango ba hai ba dumaina di like ti ko kai sho the light oiba color white yaw ba dumaina gumba set piyo ko aduga amana chak thong badana mu hadi sangom ni khangde chini ni khangde ko maming gi ne kitang amma happy ba an chini maru amani ne khangde sangom chama samani khangde ko ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯑꯅꯧꯕꯒꯨꯝꯕꯒ ꯂꯧꯕ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯦꯡ ꯁꯨꯕ ꯈꯣꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯕ ꯑꯃ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯟꯗꯦꯒꯤ ꯇꯧꯕ ꯌꯥꯕ ꯈꯣꯠꯄ ꯑꯃ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯋꯤꯛ ꯍꯧꯔꯛꯄꯅꯦ ꯍꯥꯏꯗꯤ ꯊꯕꯛ ꯍꯞꯇꯥꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯦꯀꯣ ꯍꯥꯏꯗꯤ ꯁꯤꯅꯦꯃꯟ ꯔꯤꯆꯨꯋꯦꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯁꯤꯅꯦꯃꯟ ꯔꯤꯆꯨꯋꯦꯜꯁꯦ ꯈꯨꯕꯥꯛꯇ ꯈꯛꯇꯪ ꯍꯥꯞꯄꯒ ꯕ꯭ꯂꯣ ꯇꯧꯁꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯌꯨꯝꯂꯣꯝꯗ ꯑꯩꯒꯤ ꯗꯨꯀꯥꯟꯂꯣꯝꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯊꯕꯛ ꯇꯧꯕ ꯃꯐꯝ ꯋꯔꯛ ꯄ꯭ꯂꯦꯁꯇꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯑꯐꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯥꯏꯃꯤꯡ ꯑꯐꯕ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯃꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯀꯥꯔꯠ ꯑꯍꯨꯝ ꯈꯛꯇ ꯂꯧꯊꯣꯛꯑꯦ ꯀꯥꯔꯠ ꯅꯝꯕꯔ 1 ꯀꯥꯔꯠ ꯅꯝꯕर 2 and card number 3 ko ahamba anisuba ahumsuba ko ahamba card kai lake ngase anisuba card kai lake ngase ahumsuba card kai lake habado yemina se ko ahamba khan manga yenga se ko first card se lai se ko hogi kaino lai moon lai ko hadi moon se katang hai tare ko katang emotionally akogi down chat pani khangde katang ngasi se katang thawai nuai tabani khangde pukning nushi bani khangde adumai taroga lai ko ahamba card se ko aduduna hadi ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯆꯠꯍꯟꯈꯤꯕ ꯔꯤꯂꯤꯁ ꯇꯧꯍꯟꯈꯤꯕꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯈꯟꯗꯣꯛꯑꯒ ꯍꯥꯏꯗꯤ ꯈꯟꯗꯣꯛꯄ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯇꯦꯁꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯀꯤꯕ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯔꯤꯂꯤꯁ ꯇꯧꯍꯟꯕꯀꯣ ꯁꯤꯁꯤꯅ ꯑꯍꯥꯟꯕ ꯀꯥꯔꯠ ꯈꯟꯕꯉꯩꯒꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯀꯣ ꯑꯅꯤꯁꯨꯕꯁꯤꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯦꯖ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯑꯦꯖ ꯑꯣꯐ ꯋꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕꯒꯨꯝꯕ ꯀꯩꯅꯣꯝꯃ ꯑꯃ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯑꯐꯕ ꯑꯃ ꯆꯪꯉꯛꯄ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯩꯉꯣꯟꯗ ꯃꯤ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯤꯔꯛꯄꯅꯤ ꯈꯪꯗꯦ ꯊꯕꯛ ꯑꯅꯧꯕ ꯍꯧ ꯀꯥꯏꯅꯒ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯁꯤꯁꯤꯅ ꯑꯅꯤꯁꯨꯕꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯌꯦ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯅ ꯃꯦꯗꯤꯇꯦꯠꯀꯨꯝꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯗꯤꯇꯦꯠ ꯇꯧ ꯙ꯭ꯌꯥꯟ ꯇꯧ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯏꯟꯁꯦ ꯌꯥꯔꯤꯉꯩ ꯁ꯭ꯇꯦꯕꯜ ꯑꯣꯏꯍꯟꯅꯕ ꯇꯧꯍꯟꯕꯤꯌꯨꯀꯣ ꯉꯁꯤꯁꯦ ꯃꯥꯏꯟꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯍꯜꯂꯣ ꯀꯥꯝ ꯑꯣꯏꯍꯜꯂꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜ ꯆꯔꯥꯡꯅꯗꯕ ꯑꯗꯨꯗ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯉꯝꯒꯅꯤꯕ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯃꯥꯏꯟ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯐꯕ ꯗꯤꯁꯤꯖꯟ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯤꯅꯀꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯈꯟꯊꯔꯒ ꯇꯧꯕ ꯉꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 3ꯗꯩꯅ 6ꯒ ꯃꯤꯅꯤꯠ 30ꯒ 4 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯒꯤ 9ꯒ ꯃꯤꯅꯤꯠ 5ꯗꯩꯅ 8ꯒ ꯃꯤꯅꯤꯠ 35 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ 12ꯒ ꯃꯤꯅꯤꯠ 38ꯗꯒꯤꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ 3ꯒ ꯃꯤꯅꯤꯠ 38 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯒꯤ 8ꯒ ꯃꯤꯅꯤꯠ 38ꯗꯩꯅ 13ꯒ ꯃꯤꯅꯤꯠ 3 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯗꯤ ꯑꯍꯤꯡꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯕ ꯍꯥꯏꯔꯁꯤꯅꯦꯀꯣ 12ꯒ ꯃꯤꯅꯤꯠ 38ꯗꯩꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ 5ꯒ ꯃꯤꯅꯤꯠ 3 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯐꯕ ꯇꯥꯏꯃꯤꯡꯀꯣ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯀꯥꯔꯠ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ